अस्सलामुअलैकुम वरहमतुल्लाहि वबरकातुहु। हंदक रमजान था असिगी अखोइगी आलिम उलमासिंगना सोशल मीडियादा सर्कुलेट तौरपा वफम खर थेंनरे हारिबा अदु मौलाना रफीउद्दीन नक्शबंदिया खनकाई इमदादिया इरोंग मथक महाकी मांग थदोरकपा वरोलसिंगने महाकी वरोलसिंग अदु पथोचरके। रिवायत असी हज़रत अली करमल्लाहु वजहुदगिनी माक हाय नुपी अमना हाय नुपा अमन हाय हज़रत मोहम्मद सल्लल्लाहु अलैहि वसल्लम ना या रसूलुल्लाह रमज़ानुल मुबारक की तरावी नमाज सोनबगी कानब असी करीनो तकपियो। अल्लाह के रसूल सल्लल्लाहु अलैहि वसल्लम ना तकपिरमी कनागुम मोमिन बंदा अमना नाम अहम बरकात अहम बदा तरावी हायबदी रमजान था हौबगी तरावी से सिगी नमाज सोल्लबा महाकी गुना अमदा लैहनबिरोय ममाना पोप्पा मतमदु गुना अमता लैतबगुम से अहानब कानबी रमजान गे अहौबगी तरावी अहानब सोनबगी सुमैना माना कानबसी कुंथ्रा पीरी कानब कुंथ्रा सिंगदई आई अदुम पथोक्सरके कानब कुंथ्रा सी रमजान अमममगिनी हायबदी रोजा अमममगी रमजान थागी रोजा अमममगिनी अहिंग अमममगी कानबने। अदा आइना हाइनिंगिदी हज़रत अली रज़ियल्लाहु अन्हु ना तरावी हाय वहिसी नरगा रिवायत तौबा हदीस अमफु लैते। अदुगा तरावी हाय वहिसी अल्लाह के रसूल सिजनरमदे अबू बकर सिजनरमदे अमसे उमर की मतम खक लाकपने। हज़रत उमर की मतम लाकपा वही असे करम तौना हज़रत अली ना अल्लाह के रसूल नमाज तरावी नमाज सोलमी हायना रिवायत तौर इब्नो हायबु हंगम लैरे। अदु अमना मसिगी वहंगसिगी पाउखुमसी हौजिकी मौलाना रफीउद्दीन नक्शबंदिया खनकाई इमदादिया इरोंग मथक असिना पीबा ngamlaroy मरमदि आइगी वहंग असी मा आइना खंगे पीबा ngam हायबा अदुगा मदुगी वहंगदुगी आइ इसाना पीजगनी मदुदी हज़रत अली ना तरावीगी वहिसी नरगा रिवायत तौबा अमु हदीस अमफु लैते। अनिसुबा अमना मांगना रोजा तौबे अहानब कानबसे माना पीरिबसे कइनो हायब कांदा ममाना पोक्पा मतमदा गुना अमता लैतबगुम पोकनी हायना हारिबा वही असिसु हदीसता अमफु याउदे। हदीसता लाई हज़रत अबू हुरैरा की रिवायत असी मुवत्ता इमाम मालिक तसु याउरिबनी अदिगे सही बुखारी तसु याउरिबनी सही मुस्लिम तसु याउरिबनी अबू दाऊद तसु याउरिबनी करीना कनागुम्बा मना रोजागे अहिंग रोजा हेलबा अदु थमोइसिना मसी क़ियामुल लैल हायदि तहज्जुद असी पंथोको तारबा अदु तागदि महाकी गुना कोपीगनी हौखिबा गुना मखै कोपीगनी हायबने। अइना असिने हदीस मखैदा लाइसी तरावी हायना लाक्ते मागी हदीस के टेक्स्ट तहज्जुद नद्रगा क़ियामुल लैल हायबदि अहिंग लेपा हायबना अहिंग लेपा नमाज तहज्जुद हदीस मखैदा तहज्जुद नद्रगा क़ियामुल लैल लाई अदुगा कुरान नसु तहज्जुद लाई अदुगा लोना तरावी हायबा वही से हदीस की कैप्शन खतंग यावनी कैप्शन दुदे अइना नंगा थोनबे याय टाइटल दुदे अइना नंगा थोनबे हाप याय अदुबो कैप्शन अदुदा किताब तरावी हारगा हारिबा कैप्शन बाप अदुदा लैरिबा हदीस की टेक्स्ट मखैसिंग अदुदी तहज्जुद किनी अदुना मुहद्दिसिसिंगी मतुंग इना मखोइना सुमना हाय तहज्जुद अदु रमजान ददी तरावी कौयेना। अदुना सिने हम अतोप टॉपिक अमु नैनबगी ओइखरे। अदा हजिक लाकना चानिंगिबदी हजिकी हारिबा मौलाना रफीउद्दीन इरिबसे मसी करीनो हाय मतमदा अल्लाह अमसुंग अल्लाह के रसूल अमसुंग माके सहाबा सिंग अदे अमसुंग फरिस्ता सिंगदा मयोक्ता लेपगा माना मचिन थीबनेबा मखोइगी ममिंग सिजिनरगा माना अराम संदोकपनेबा अदा सिगुनादे क्याम चावनी अल्लाह के रसूल हायबिरमी कनागुम्बा माना हायदा पोट अम हायरबा अदु तागदि महाकी फमफम अमा जहन्नमदा फंगबोसनोना अल्लाह के रसूलना क्रश तौरमी मसिगा यावी सही अल बुखारी याउरिबने अदु तागदि
ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯧꯂꯥꯅꯥ ꯑꯁꯤ ꯃꯍꯥꯛ ꯑꯥꯈꯤꯔꯥꯠꯇ ꯃꯍꯥꯛꯀꯤ ꯍꯤꯡꯐꯝ ꯂꯩꯔꯤꯕ꯭ꯔꯣ? ꯑꯗꯨꯅꯤ ꯃꯥꯅ ꯗꯨꯅꯤꯌꯥꯗ ꯃꯥꯒꯤ ꯃꯤ ꯃꯁꯤꯡ ꯍꯦꯟꯅꯕ, ꯃꯤ ꯃꯁꯤꯡ ꯌꯥꯝꯅꯕ ꯃꯇꯨꯡ ꯏꯟꯅ ꯌꯥꯝꯅꯕ ꯍꯣꯠꯅꯔꯒꯁꯨ ꯍꯁꯔꯗꯗꯤ ꯃꯍꯥꯛ ꯖꯍꯟꯅꯝꯗ ꯇꯥꯔꯅꯤ. ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯖꯍꯟꯅꯝꯗ ꯇꯥꯔꯕꯒꯤ ꯀꯔꯁ ꯇꯧꯕ ꯃꯤ ꯑꯁꯤꯕꯨ ꯍꯌꯦꯡ ꯌꯥ ꯎꯝꯃꯇꯤꯅ ꯍꯌꯦꯡ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯀꯣꯟꯁꯤꯟꯕꯤꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯃ ꯂꯥꯛꯑꯦꯕ. ꯑꯗꯨꯅ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯅ ꯍꯥꯏꯗꯕ ꯄꯣꯠ ꯑꯃ ꯍꯥꯏꯕꯁꯤ ꯌꯥꯝ ꯂꯨꯕꯅꯤ. ꯑꯗ ꯃꯥꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯂꯩꯇꯕꯅꯤ. ꯑꯅꯤꯁꯨꯕ ꯑꯃꯅ ꯃꯥꯅ ꯑꯅꯤꯁꯨꯕ ꯔꯣꯖꯥꯒꯤ ꯑꯍꯤꯡꯗ ꯐꯪꯒꯗꯕ ꯇꯔꯥꯋꯤ ꯁꯣꯟꯕꯒꯤ ꯅꯃꯥꯖꯀꯤ ꯁꯋꯥꯕ ꯑꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯃꯃꯥ ꯃꯄꯥ ꯏꯒꯨꯅꯥ ꯄꯨꯝꯅꯃꯛ ꯑꯜꯂꯥꯍꯅ ꯀꯣꯛꯄꯤꯒꯅꯤ. ꯀꯔꯤꯒꯨꯝꯕ ꯃꯃꯥ ꯃꯄꯥ ꯑꯗꯨꯅ ꯃꯨꯃꯤꯟ ꯑꯣꯏꯔꯕꯗꯤ. ꯃꯆꯥꯅ ꯅꯃꯥꯖ ꯇꯔꯥꯋꯤ ꯁꯣꯟꯕ ꯃꯇꯝꯗ ꯃꯆꯥꯒꯤ ꯅꯃꯥꯖꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥ ꯃꯄꯥ ꯏꯒꯨꯅꯥ ꯀꯣꯛꯄꯤꯅꯤ. ꯁꯤꯅꯤ ꯁꯤꯒꯤ ꯍꯗꯤꯁꯁꯨ ꯁꯨꯗ ꯍꯦꯛ ꯂꯩꯇ꯭ꯔꯦ. ꯑꯍꯨꯝꯁꯨꯕꯗ ꯇꯔꯥꯋꯤ ꯅꯃꯥꯖ ꯁꯣꯜꯂꯕꯗꯤ ꯐꯔꯤꯁꯇꯥ ꯑꯃꯅ ꯑꯔꯁꯀꯤ ꯃꯈꯥꯗ ꯂꯥꯎꯔꯛꯏ, ꯈꯥꯁ ꯇꯧ ꯅꯪꯒꯤ ꯑꯃꯜ ꯀꯣꯛꯄꯤꯔꯕꯅꯤ, ꯑꯜꯂꯥꯍꯅ ꯅꯍꯥꯛꯀꯤ ꯍꯧꯈꯤꯕ ꯒꯨꯅꯥ ꯄꯨꯝꯅꯃꯛ. ꯁꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯆꯤꯟ ꯊꯤꯕꯅꯤ. ꯐꯔꯤꯁꯇꯥꯅ ꯑꯔꯁꯀꯤ ꯃꯈꯥꯗ ꯂꯥꯎꯔꯛꯏ ꯍꯥꯏꯕꯁꯦ. ꯑꯔꯁꯀꯤ ꯃꯈꯥꯗ ꯐꯔꯤꯁꯇꯥ ꯂꯣꯠꯅ ꯂꯩ ꯃꯥꯜꯂꯦ ꯃꯥꯒꯤꯗꯃꯛꯇ. ꯁꯤ ꯃꯧꯂꯥꯅꯥꯁꯤꯒꯤꯗꯃꯛꯇ ꯇꯔꯥꯋꯤ ꯅꯃꯥꯖꯀꯤ ꯁꯋꯥꯕꯀꯤ ꯂꯥꯎꯊꯔꯛꯅꯉꯥꯏꯗꯃꯛꯇ. ꯑꯁꯤꯁꯨ ꯑꯉꯛꯄ ꯑꯃꯅꯤ. ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯔꯤꯁꯇꯥ ꯑꯁꯤ ꯑꯔꯁꯀꯤ ꯃꯈꯥꯗ ꯂꯣꯠꯅ ꯂꯩꯔꯤꯕ ꯖꯥꯠꯅꯤ. ꯃꯔꯤꯁꯨꯕꯗ ꯇꯔꯥꯋꯤ ꯅꯃꯥꯖ ꯁꯣꯜꯂꯕꯗꯤ ꯑꯜꯂꯥꯍꯅ ꯁꯋꯥꯕ ꯄꯤꯕꯤꯒꯅꯤ. ꯇꯤꯂꯥꯋꯠ ꯇꯧꯕꯒꯤ ꯇꯧꯔꯥꯠ ꯑꯃꯁꯨꯡ ꯖꯕꯨꯔ ꯑꯃꯁꯨꯡ ꯏꯟꯖꯤꯜ ꯑꯃꯁꯨꯡ ꯀꯨꯔꯥꯟ. ꯁꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯆꯤꯟ ꯊꯤꯕ ꯋꯥꯅꯤ. ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯑꯩꯈꯣꯏꯒꯤ ꯇꯔꯥꯋꯤ ꯅꯃꯥꯖ ꯁꯣꯟꯕ ꯃꯇꯝꯗ ꯀꯨꯔꯥꯟ ꯈꯛꯇꯕꯨ ꯅꯠꯇꯅ ꯖꯕꯨꯔ ꯇꯤꯂꯥꯋꯠ ꯇꯧꯕꯒꯤ, ꯏꯟꯖꯤꯜ ꯇꯤꯂꯥꯋꯠ ꯇꯧꯕꯒꯤꯒ ꯁꯋꯥꯕ ꯆꯞ ꯃꯥꯟꯅꯅ ꯄꯤꯕꯤꯒꯅꯤ ꯍꯥꯏꯔꯤꯁꯦ. ꯃꯁꯤꯁꯨ ꯍꯦꯟꯖꯤꯟꯕ ꯋꯥꯅꯤ, ꯀꯥ ꯍꯦꯟꯕ ꯋꯥꯅꯤ. ꯑꯗꯨꯁꯨ ꯂꯩꯇꯦ ꯀꯨꯔꯥꯟ ꯃꯁꯤ ꯋꯥꯐꯝꯁꯦ. ꯍꯗꯤꯁ ꯁꯍꯤꯗꯤ ꯇꯣꯛꯇꯅ ꯗꯥꯏꯌꯦꯐ ꯃꯧꯗꯨ ꯑꯝꯇꯗ ꯂꯩꯇꯦ ꯃꯁꯤ ꯋꯥꯁꯦ. ꯃꯉꯥꯁꯨꯕꯗ ꯇꯔꯥꯋꯤ ꯅꯃꯥꯖ ꯁꯣꯜꯂꯕꯗꯤ ꯑꯜꯂꯥꯍꯅ ꯄꯤꯕꯤꯒꯅꯤ ꯁꯋꯥꯕ ꯃꯁꯖꯤꯗ ꯍꯔꯥꯝꯗ ꯅꯠꯇ꯭ꯔꯒ ꯕꯩꯇꯨꯜ ꯃꯨक़addas ꯅꯠꯇ꯭ꯔꯒ ꯃꯨꯅawwarada. ꯁꯤꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯖꯤꯟꯕ ꯋꯥꯅꯤ. ꯃꯁꯤ ꯑꯁꯦꯡꯕꯁꯤ ꯃꯃꯤꯡ ꯄꯜꯂꯒ ꯋꯥꯁꯛꯄꯒꯨꯝꯕꯅꯤ ꯃꯥꯏꯁꯦ. ꯇꯔꯨꯛꯁꯨꯕꯗ ꯇꯔꯥꯋꯤ ꯅꯃꯥꯖ ꯁꯣꯜꯂꯕꯗꯤ ꯑꯜꯂꯥꯍꯅ ꯄꯤꯕꯤꯒꯅꯤ ꯁꯋꯥꯕ ꯕꯩꯇꯨꯜ ꯃꯥꯃꯨꯔꯗ ꯃꯍꯥꯛꯅ ꯇꯋꯥꯐ ꯇꯧꯕꯒꯤ ꯑꯃꯁꯨꯡ ꯏꯁꯇꯤग़ꯐꯥꯔ ꯇꯧꯒꯅꯤ ꯃꯍꯥꯛꯀꯤꯗꯃꯛ ꯅꯨꯡꯖꯦꯡ ꯄꯨꯝꯅꯃꯛꯅ. ꯁꯤꯁꯨ ꯃꯍꯥꯛꯅ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯣꯟꯊꯣꯛꯄꯒꯤ ꯋꯥꯔꯤꯅꯤ. ꯁꯤꯅ ꯅꯃꯥꯖꯇ ꯁꯤꯒꯨꯝꯕ ꯑꯝꯇ ꯂꯩꯇꯦ. ꯙꯔꯃꯁꯤ ꯃꯥꯅ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯣꯟꯊꯣꯛꯄꯒꯤ ꯋꯥꯔꯤꯅꯤ. ꯁꯤ ꯍꯗꯤꯁꯇꯁꯨ ꯂꯩꯇꯦ, ꯀꯨꯔꯥꯟꯗꯁꯨ ꯂꯩꯇꯦ. ꯑꯗꯨ ꯇꯔꯦꯠꯁꯨꯕꯗ ꯅꯃꯥꯖ ꯁꯣꯜꯂꯕꯗꯤ ꯇꯔꯥꯋꯤ ꯅꯃꯥꯖ ꯁꯣꯜꯂꯕꯗꯤ ꯍꯖꯔꯠ ꯃꯨꯁꯥ ꯑꯂꯩꯍꯤ ꯁꯂꯥꯝꯅ ꯐꯤꯔꯥꯎꯟ ꯑꯃꯁꯨꯡ ꯍꯥꯃꯥꯟꯒ ꯂꯥꯟ ꯊꯦꯡꯅꯕꯗ ꯍꯖꯔꯠꯀ ꯎꯅꯔꯒ ꯍꯖꯔꯠꯀꯤ ꯃꯇꯦꯡ ꯇꯧꯕꯒꯤ ꯑꯜꯂꯥꯍꯅ ꯁꯋꯥꯕ ꯄꯤꯕꯤꯒꯅꯤ. ꯏꯃꯥ ꯏꯄꯦꯝꯃ, ꯐꯤꯔꯥꯎꯟꯒ ꯃꯨꯁꯥꯒ ꯂꯥꯟꯊꯦꯡꯅꯕ ꯃꯇꯝꯗ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯃꯇꯦꯡ ꯂꯧꯈꯤꯕꯒꯤ ꯃꯇꯦꯡꯗꯣ ꯑꯗꯨꯒꯤ ꯇꯧꯕꯒꯤ ꯃꯇꯦꯡꯗꯨ ꯑꯜꯂꯥꯍꯅ ꯑꯩꯈꯣꯏ ꯄꯤꯕꯤꯒꯅꯤꯌꯦ. ꯇꯔꯥꯋꯤ ꯁꯣꯟꯕ ꯃꯤꯗꯁꯨ ꯄꯤꯕꯤꯒꯅꯤꯌꯦ. ꯁꯤꯒꯤ ꯋꯥꯔꯤꯁꯤꯅ ꯀꯗꯥꯏꯗꯒꯤ ꯂꯧꯈꯠꯂꯛꯏꯅꯣ? ꯁꯤ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯣꯟꯊꯣꯛꯄꯒꯤ ꯋꯥꯅꯤ. ꯍꯖꯔꯠ ꯃꯨꯁꯥ ꯑꯂꯩꯍꯤ ꯁꯂꯥꯝꯅ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯊꯦꯡꯅꯈꯤꯕ ꯋꯥꯁꯤꯗꯤꯀꯣ. ꯅꯤꯄꯥꯟꯁꯨꯕꯗ ꯇꯔꯥꯋꯤ ꯅꯃꯥꯖ ꯁꯣꯜꯂꯕꯗꯤ ꯍꯖꯔꯠ ꯏꯕ꯭ꯔꯥꯍꯤꯝ ꯑꯂꯩꯍꯤ ꯁꯂꯥꯝꯗ ꯄꯤꯈꯤꯕ ꯁꯋꯥꯕꯀꯨꯝ ꯑꯜꯂꯥꯍꯅ ꯄꯤꯕꯤꯒꯅꯤ. ꯏꯕ꯭ꯔꯥꯍꯤꯝꯁꯨ ꯌꯥꯎꯈ꯭ꯔꯦ ꯃꯥꯅ ꯃꯆꯤꯟ ꯊꯤꯕꯗ ꯄꯜꯂꯒ. ꯏꯕ꯭ꯔꯥꯍꯤꯝꯁꯤꯁꯨ ꯃꯥꯒꯤꯗꯤ ꯁꯋꯥꯕꯅ ꯑꯩꯈꯣꯏ ꯁꯤꯗ ꯄꯤꯔꯤꯁꯦ. ꯑꯩꯈꯣꯏꯒꯤꯗꯤ ꯃꯆꯤꯟ ꯊꯤꯕ ꯑꯃ, ꯃꯆꯤꯟ ꯊꯤꯕ ꯑꯅꯤ, ꯃꯆꯤꯟ ꯊꯤꯕ ꯑꯍꯨꯝ, ꯃꯆꯤꯟ ꯊꯤꯕ ꯅꯤꯄꯥꯟꯅ ꯁꯨꯔꯦ. ꯃꯊꯪꯗ ꯃꯆꯤꯟ ꯊꯤꯕ ꯃꯥꯄꯟꯗ ꯃꯥꯒꯤ ꯃꯆꯤꯟ ꯊꯤꯕ ꯃꯥꯄꯟꯗ ꯀꯩꯅꯣ ꯍꯥꯏꯔꯦ? ꯃꯥꯄꯟꯁꯨꯕ ꯑꯍꯤꯡꯗ ꯔꯣꯖꯥ ꯍꯦꯟꯕ ꯇꯥꯔꯕꯗꯤ, ꯑꯗꯨꯒ ꯇꯔꯥꯋꯤ ꯅꯃꯥꯖ ꯁꯣꯜꯂꯕꯗꯤ ꯑꯜꯂꯥꯍꯒꯤ ꯏꯕꯥꯗꯠ ꯇꯧꯈꯤꯕꯒꯤ ꯃꯤꯁꯥꯜ ꯍꯥꯏꯕꯗꯤ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯑꯜꯂꯥꯍꯒꯤ ꯏꯕꯥꯗꯠ ꯇꯧꯈꯤꯕꯒꯨꯝ ꯑꯣꯏꯍꯟꯒꯅꯤ. ꯁꯤꯁꯨ ꯃꯥꯄꯟꯁꯨꯕ ꯃꯆꯤꯟ ꯊꯤꯕꯅꯤ ꯃꯥꯒꯤ, ꯂꯩꯇ꯭ꯔꯕ ꯋꯥꯅꯤ. ꯑꯗꯨ ꯃꯥꯁꯤ ꯃꯧꯂꯥꯅꯥꯅ ꯁꯥꯒꯠꯂꯒ ꯍꯥꯏꯖꯕ ꯋꯥꯍꯩꯅꯤ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯁꯤꯖꯤꯟꯅꯔꯒ ꯑꯃꯁꯨꯡ ꯁꯍꯥꯕꯥ ꯍꯖꯔꯠ ꯑꯂꯤ ꯁꯤꯖꯤꯟꯅꯔꯒ. ꯌꯦꯡꯉꯨ ꯍꯗꯤꯁꯁꯤ ꯗꯥꯏꯌꯦꯐ, ꯃꯧꯗꯨ, ꯍꯁꯟ, ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯏꯁꯤꯡꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯥꯒꯤ ꯏꯁꯅꯠꯇꯒꯤ ꯄꯥꯎꯊꯥꯡꯂꯛꯏꯕ ꯃꯤꯗꯨꯒꯤ ꯌꯦꯡꯉꯒ ꯈꯥꯏꯗꯣꯛꯂꯛꯏꯕꯅꯦꯕ. ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯄꯥꯎꯊꯥꯡꯂꯛꯏꯕ ꯃꯤꯁꯤꯡꯁꯤ ꯈꯥꯏꯗꯣꯛꯂꯝꯗꯨꯅ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯍꯥꯏ, ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯍꯥꯏ, ꯐꯔꯤꯁꯇꯥꯁꯤꯡꯅ ꯍꯥꯏ, ꯖꯤꯕ꯭ꯔꯤꯜꯅ ꯑꯗꯨ ꯍꯥꯏ, ꯁꯍꯥꯕꯅ ꯑꯗꯨ ꯍꯥꯏꯅ ꯍꯗꯤꯁꯁꯤ ꯂꯤꯔꯤꯕ ꯃꯌꯥꯝꯁꯦ ꯀꯟꯅꯅꯕꯒꯤꯗꯃꯛꯇꯅꯦꯕ. ꯑꯗꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯏꯁꯅꯠ ꯃꯨꯍaddiꯁꯤꯡꯁꯤꯡꯅ ꯏꯁꯅꯠꯁꯦ ꯍꯥꯟꯅ ꯃꯨꯟꯅ ꯌꯦꯡꯉꯤꯁꯦ, ꯃꯁꯛ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯁꯦ. ꯑꯗ ꯁꯤꯒꯤ ꯃꯧꯂꯥꯅꯥꯁꯦ ꯀꯔꯤꯒꯨꯝꯕ ꯍꯗꯤꯁꯁꯦ ꯏꯁꯅꯠꯀꯤ ꯈꯟꯗꯣꯛꯄꯒꯤ ꯋꯥꯐꯝꯁꯤ ꯂꯩꯔꯝꯗ꯭ꯔꯕ ꯁꯤꯒꯤ ꯃꯧꯂꯥꯅꯥꯁꯤꯅ ꯍꯧꯖꯤꯛꯁꯨ ꯍꯗꯤꯁ ꯂꯦꯞꯄꯣꯏꯑꯕ. ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯒꯤ ꯃꯃꯤꯡ ꯁꯤꯖꯤꯟꯅꯔꯒ ꯍꯗꯤꯁ ꯑꯅꯧ ꯑꯅꯧꯕ ꯏꯕꯗ ꯂꯦꯞꯄꯝꯃꯣꯏꯑꯕ ꯃꯁꯤꯒꯤ ꯃꯧꯂꯥꯅꯥꯁꯤꯅ. ꯑꯗꯨ ꯀꯟꯕꯤꯈ꯭ꯔꯦ ꯍꯗꯤꯁꯁꯦ
ꯑꯩꯈꯣꯏꯒꯤ ꯗꯥꯏꯌꯦꯞ ꯃꯣꯗꯨꯅ ꯊꯝꯃꯤꯁꯦ ꯃꯥꯒꯤ ꯏꯁꯅ ꯇꯦꯡꯉ ꯊꯝꯃꯤꯁꯦ ꯑꯜꯍꯝꯗꯨꯂꯤꯜlah ꯀꯔꯤꯒꯨꯝꯕ ꯊꯝꯐꯝ ꯅꯠꯇ꯭ꯔꯒꯗꯤ ꯃꯧꯂꯥꯅꯥꯁꯤꯅ ꯁꯤꯒꯨꯝꯕ ꯀꯌꯥ ꯀꯌꯥ ꯊꯣꯛꯂꯛꯇꯅ ꯍꯗꯤꯁꯁꯦ ꯁꯦꯟꯆꯨꯔꯤ ꯀꯌꯥ ꯏꯈ꯭ꯔꯐꯥꯎ ꯂꯣꯏꯕ ꯅꯥꯏꯔꯣꯏꯕ ꯏꯕꯗ ꯂꯥꯏꯔꯁꯨꯅ ꯍꯥꯏꯔꯝꯃꯤ ꯂꯥꯏꯔꯁꯨꯅ ꯍꯥꯏꯔꯝꯃꯤ ꯂꯥꯏꯔꯁꯨꯅ ꯍꯥꯏꯖꯤꯟꯕꯗ ꯁꯨꯡꯂꯦꯞ ꯂꯦꯞꯄꯝꯃꯣꯏꯕ ꯑꯗꯨꯅꯦ 18 ꯁꯨꯕ ꯃꯥꯒꯤ ꯃꯆꯤꯟ ꯊꯤꯕꯗꯤ ꯌꯦꯡꯁꯦ ꯑꯃꯨꯛꯀ ꯇꯔꯥꯋꯤ ꯅꯃꯥꯖ ꯁꯣꯜꯂꯕꯗꯤ ꯃꯍꯥꯛꯅ ꯗꯨꯅꯤꯌꯥꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯗ ꯒꯨꯅꯥ ꯑꯝꯇ ꯌꯥꯎꯗꯨꯅ ꯍꯟꯒꯅꯤ ꯍꯥꯏꯕꯗꯤ ꯃꯃꯥꯒꯤ ꯁꯛꯀꯝꯗ ꯂꯩꯕꯒꯨꯝ ꯁꯦꯡꯅ ꯃꯁꯤꯁꯨ ꯍꯥꯏꯖꯤꯟꯕ ꯇꯧꯁꯟꯅꯕ ꯋꯥꯅꯤ ꯍꯗꯤꯁꯇ ꯂꯩꯇꯦ 19 ꯁꯨꯕꯗ ꯇꯔꯥꯋꯤ ꯅꯃꯥꯖ ꯁꯣꯜꯂꯕꯗꯤ ꯀꯌꯥꯃꯠꯀꯤ ꯅꯨꯃꯤꯠꯇ 14ꯅꯤ ꯄꯟꯕꯗ ꯊꯥ 14 ꯄꯥꯟꯕ ꯊꯥꯒꯨꯝ ꯑꯜꯂꯥꯍꯅ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯉꯥꯜꯍꯟꯕꯤꯒꯅꯤ ꯁꯤꯁꯨ ꯂꯩꯇꯦ ꯍꯗꯤꯁꯇ 19 ꯁꯨꯕ ꯑꯍꯤꯡꯗ ꯇꯔꯥꯋꯤ ꯅꯃꯥꯖ ꯁꯣꯜꯂꯕꯗꯤ ꯃꯍꯥꯛꯅ ꯀꯌꯥꯃꯠꯀꯤ ꯅꯨꯃꯤꯠ ꯂꯥꯛꯄꯗ ꯐꯠꯇꯕ ꯄꯨꯝꯅꯃꯛꯇꯒꯤ ꯍꯦꯐꯥꯖꯠꯀꯤ ꯁꯥꯠꯇ ꯂꯥꯛꯍꯟꯕꯤꯒꯅꯤ ꯁꯤꯁꯨ ꯂꯩꯇꯦ ꯍꯗꯤꯁꯇ 24 ꯁꯨꯕꯗ ꯇꯔꯥꯋꯤ ꯅꯃꯥꯖ ꯁꯣꯜꯂꯕꯗꯤ ꯀꯌꯥꯃꯠꯀꯤ ꯅꯨꯃꯤꯠꯇ ꯐꯔꯤꯁꯇꯥ ꯑꯅꯤ ꯂꯥꯛꯀꯅꯤ ꯒꯋꯥ ꯄꯤꯒꯅꯤ ꯑꯁꯦꯡꯕꯃꯛ ꯃꯍꯥꯛꯀꯤ ꯃꯍꯥꯛꯅ ꯇꯔꯥꯋꯤ ꯁꯣꯜꯂꯤ ꯂꯥꯟꯅ ꯍꯤꯁꯥꯕ ꯇꯧꯔꯔꯣꯏ ꯃꯍꯥꯛꯉꯣꯟꯗ ꯀꯌꯥꯃꯠꯀꯤ ꯅꯨꯃꯤꯠꯇ ꯃꯁꯤꯁꯨ ꯍꯗꯤꯁꯇ ꯂꯩꯇꯦ ꯁꯨꯡꯂꯩ ꯍꯦꯛ ꯂꯩꯇꯦ ꯁꯤꯁꯨ ꯍꯗꯤꯁꯇ 35 ꯁꯨꯕꯗ ꯇꯔꯥꯋꯤ ꯅꯃꯥꯖ ꯁꯣꯜꯂꯕꯗꯤ ꯃꯥꯒꯤ ꯃꯊꯛꯇ ꯐꯔꯤꯁꯇꯥ ꯄꯨꯝꯅꯃꯛ ꯗꯔꯨꯗ ꯁꯔꯤꯐ ꯊꯥꯒꯅꯤ ꯍꯥꯃꯤꯂꯟ ꯑꯔꯁ ꯃꯁꯖꯤꯗ ꯑꯃꯁꯨꯡ ꯀꯨꯔꯁꯤ ꯍꯃꯤꯠꯅꯁꯨ ꯏꯃꯥ ꯏꯄꯦꯝ ꯀꯗꯥꯏꯗꯒꯤꯅꯣ ꯃꯥꯅ ꯄꯨꯊꯣꯛꯏ ꯋꯥꯔꯤ ꯃꯌꯥꯝꯁꯦ 30 ꯁꯨꯕ ꯃꯆꯤꯟ ꯊꯤꯕꯗ ꯑꯃꯨꯛ ꯌꯦꯡꯁꯤ ꯃꯥꯒꯤ ꯇꯔꯥꯋꯤ ꯅꯃꯥꯖ ꯁꯣꯜꯂꯕꯗꯤ ꯑꯜꯂꯥꯍꯅ ꯍꯨꯀꯨꯝ ꯇꯧꯒꯅꯤ ꯃꯍꯥꯛꯄꯨ ꯗꯣꯖꯛꯇꯒꯤ ꯀꯟꯕꯒꯤ ꯐꯪꯕꯒꯤ ꯍꯔꯥꯎꯕ 33 ꯁꯨꯕ ꯃꯆꯤꯟ ꯊꯤꯕ 33 ꯁꯨꯔꯦꯀꯣ ꯔꯝꯖꯥꯟ ꯊꯥꯒꯤ 33 ꯁꯨꯕꯅꯤ ꯄꯥꯟꯕ ꯑꯗꯨꯒꯤ 33 ꯁꯨꯕꯒꯤ ꯃꯆꯤꯟ ꯊꯤꯕ ꯇꯔꯥꯋꯤ ꯅꯃꯥꯖ ꯁꯣꯜꯂꯕꯗꯤ ꯃꯉꯣꯟꯗ ꯂꯥꯟꯅ ꯁꯋꯥꯕ ꯄꯤꯕꯤꯒꯅꯤ ꯅꯕꯤꯁꯤꯡꯒꯤ ꯃꯆꯤꯟ ꯊꯤꯕ ꯁꯨꯔꯦꯀꯣ ꯃꯥꯒꯤ ꯃꯆꯤꯟ ꯊꯤꯕ ꯂꯦꯞꯄ ꯅꯥꯏꯗꯦ 54 ꯁꯨꯕ ꯃꯆꯤꯟ ꯊꯤꯕꯗꯤ ꯑꯃꯨꯛ ꯌꯦꯡꯁꯤ ꯃꯌꯥꯝ ꯇꯔꯥꯋꯤ ꯅꯃꯥꯖ ꯁꯣꯜꯂꯕꯗꯤ ꯃꯍꯥꯛ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯕꯨ ꯑꯜꯂꯥꯍꯅ ꯌꯥꯕꯤꯔꯕꯅꯤ ꯑꯗꯒꯤ 34 ꯁꯨꯕꯗ ꯇꯔꯥꯋꯤ ꯅꯃꯥꯖ ꯁꯣꯜꯂꯕꯗꯤ ꯃꯍꯥꯛꯀꯤ ꯗꯔꯖꯥ ꯋꯥꯡꯍꯟꯕꯤꯒꯅꯤ ꯐꯤꯔꯗꯧꯁꯇ ꯁꯤꯁꯨ ꯃꯆꯤꯟ ꯊꯤꯕꯅꯤ ꯍꯗꯤꯁꯇ ꯑꯃꯐꯥꯎ ꯂꯩꯇꯦꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯊꯣꯛꯏꯁꯤꯡꯁꯦ ꯃꯌꯥꯝ 20 ꯁꯨꯕꯗ ꯇꯔꯥꯋꯤ ꯅꯃꯥꯖ ꯁꯣꯜꯂꯕꯗꯤ ꯑꯜꯂꯥꯍꯅ ꯁꯋꯥꯕ ꯄꯤꯕꯤꯒꯅꯤ ꯁꯍꯤꯗ ꯑꯃꯁꯨꯡ ꯁꯜꯐ ꯁꯥꯂꯤꯍꯤꯟꯁꯤꯡꯒꯤ ꯁꯤꯁꯨ ꯂꯩꯇꯦꯀꯣ ꯍꯗꯤꯁꯇ 21 ꯁꯨꯕꯗ ꯇꯔꯥꯋꯤ ꯅꯃꯥꯖ ꯁꯣꯜꯂꯕꯗꯤ ꯖꯅꯠꯇ ꯅꯨꯔꯒꯤ ꯌꯨꯝ ꯑꯃ ꯄꯤꯕꯤꯒꯅꯤ ꯀꯌꯥꯗ ꯅꯣꯛꯅꯤꯡꯈ꯭ꯔꯕꯀꯣ ꯌꯥꯝ ꯐꯖ ꯐꯖꯕ ꯋꯥꯍꯩ ꯐꯖ ꯐꯖꯕ ꯃꯥꯜꯍꯟꯕ ꯐꯖꯅ ꯍꯩꯔꯦ ꯃꯁꯤ ꯃꯧꯂꯥꯅꯥꯁꯦ 22 ꯁꯨꯕ ꯃꯆꯤꯟ ꯊꯤꯕꯗ ꯇꯔꯥꯋꯤ ꯅꯃꯥꯖ ꯁꯣꯜꯂꯕꯗꯤ ꯀꯌꯥꯃꯠꯀꯤ ꯅꯨꯃꯤꯠꯇ ꯑꯀꯤ ꯑꯈꯪ ꯌꯥꯎꯗꯨꯅ ꯂꯥꯛꯀꯅꯤ ꯑꯗꯩ ꯃꯊꯪ 22 ꯁꯨꯕ ꯃꯆꯤꯟ ꯊꯤꯕꯗ ꯇꯔꯥꯋꯤ ꯅꯃꯥꯖ ꯁꯣꯜꯂꯕꯗꯤ ꯖꯅꯠꯇꯤ ꯁꯍꯔ ꯑꯃ ꯄꯤꯕꯤꯒꯅꯤ ꯑꯜꯂꯥꯍꯅ 24 ꯁꯨꯕ ꯃꯆꯤꯟ ꯊꯤꯕꯗ ꯇꯔꯥꯋꯤ ꯅꯃꯥꯖ ꯁꯣꯜꯂꯕꯗꯤ ꯗꯨꯋꯥ 24 ꯑꯜꯂꯥꯍꯅ ꯀꯕꯨꯜ ꯇꯧꯕꯤꯒꯅꯤ ꯀꯔꯝꯕ ꯗꯨꯋꯥꯅ ꯑꯗꯨꯗꯤ ꯇꯥꯛꯇ꯭ꯔꯤ ꯃꯥꯅꯀꯣ ꯁꯤꯅ ꯃꯆꯤꯟ ꯊꯤꯕꯅꯤ ꯍꯗꯤꯁꯇꯁꯨ ꯂꯩꯇꯦ ꯑꯜꯂꯥꯍꯒꯤ ꯋꯥꯐꯝꯗ ꯃꯆꯤꯟ ꯊꯤꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯀꯤꯅꯉꯥꯏꯅꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯀꯩꯝꯇ ꯀꯤꯕꯤꯗ꯭ꯔꯦ ꯍꯟꯗꯛ ꯃꯄꯨꯝꯁꯤꯕ ꯃꯥ ꯃꯆꯤꯟ ꯊꯤꯔꯒꯦꯅ ꯈꯜꯂꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ 25 ꯁꯨꯕ ꯃꯆꯤꯟ ꯊꯤꯕꯗ ꯀꯔꯤ ꯍꯥꯏꯔꯦ ꯃꯥꯒꯤ ꯇꯔꯥꯋꯤ ꯅꯃꯥꯖ ꯁꯣꯜꯂꯕꯗꯤ ꯑꯜꯂꯥꯍꯅ ꯀꯕꯔꯒꯤ ꯑꯖꯥꯕꯇꯒꯤ ꯀꯟꯕꯤꯒꯅꯤ ꯁꯤ ꯍꯗꯤꯁꯇ ꯂꯩꯇꯦ 23 ꯁꯨꯕꯒꯤ ꯑꯍꯤꯡꯗ ꯔꯣꯖꯥ ꯇꯧꯔꯗꯤ ꯑꯗꯨ ꯇꯔꯥꯋꯤ ꯇꯧꯔꯕꯗꯤ ꯅꯃꯥꯖ ꯑꯜꯂꯥꯍꯅ ꯃꯥꯒꯤ ꯗꯔꯖꯥ ꯋꯥꯡꯍꯟꯕꯤꯒꯅꯤ ꯁꯤꯁꯨ ꯁꯍꯤꯍ ꯈꯔ ꯆꯞ ꯃꯥꯟꯅꯩ ꯁꯤ ꯃꯆꯤꯟ ꯊꯤꯕꯅꯤ 23 ꯁꯨꯕꯗ ꯇꯔꯥꯋꯤ ꯅꯃꯥꯖ ꯁꯣꯜꯂꯕꯗꯤ ꯑꯜꯂꯥꯍꯅ ꯄꯨꯁꯤꯔꯥꯠꯀꯤ ꯊꯣꯡ ꯕꯤꯖꯤꯂꯤ ꯅꯣꯡꯊꯥꯡꯒꯨꯝ ꯊꯨꯅ ꯌꯥꯡꯅ ꯂꯥꯜꯍꯟꯕꯤꯒꯅꯤ ꯏꯃꯥ ꯏꯕꯦꯝꯃ ꯂꯣꯏꯔꯦꯍꯦ ꯇꯔꯥꯋꯤꯒꯤ ꯅꯃꯥꯖꯁꯤ ꯐꯔꯁ ꯅꯃꯥꯖꯁꯤꯡꯗꯒꯤ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯔꯝꯃꯦ 29 ꯁꯨꯕ ꯃꯆꯤꯟ ꯊꯤꯕꯗ ꯇꯔꯥꯋꯤ ꯅꯃꯥꯖ ꯁꯣꯜꯂꯕꯗꯤ ꯑꯜꯂꯥꯍꯅ ꯕꯦꯍꯦꯁꯇꯒꯤ ꯗꯔꯖꯥ ꯑꯃ ꯋꯥꯡꯍꯟꯕꯤꯒꯅꯤ ꯁꯨꯃꯥꯏꯅ ꯑꯝꯇ ꯑꯣꯏꯍꯟꯗꯦꯍꯦ ꯅꯃꯥꯖ ꯃꯇꯝ 5ꯒꯤ ꯐꯔꯁ ꯃꯈꯩꯁꯤꯡꯁꯤꯗꯩꯗꯤ ꯇꯔꯥꯋꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡ ꯂꯩꯔꯝꯃꯦ ꯃꯥꯒꯤ ꯃꯧꯂꯥꯅ ꯔꯐꯤꯗꯨꯟ ꯅꯛꯁꯕꯟꯗꯤꯒꯤ ꯃꯇꯨꯡ ꯏꯟꯅ 18 ꯁꯨꯕ ꯑꯍꯤꯡꯒꯤ ꯃꯆꯤꯟ ꯊꯤꯕ ꯇꯔꯥꯋꯤ ꯅꯃꯥꯖ ꯁꯣꯜꯂꯕꯗꯤ ꯑꯜꯂꯥꯍꯅ ꯌꯥꯕꯤꯔꯕ ꯍꯖ ꯂꯤꯁꯤꯡ ꯑꯃꯒꯤ ꯁꯋꯥꯕ ꯄꯤꯕꯤꯒꯅꯤ ꯏꯃꯥ ꯏꯕꯦꯝꯃ ꯑꯜꯂꯥꯍ ꯃꯆꯤꯟ ꯊꯤꯕꯁꯤ ꯀꯤꯗ꯭ꯔꯗꯤ ꯀꯔꯤꯝ ꯎꯄꯥꯏ ꯂꯩꯇꯦ 30 ꯁꯨꯕ ꯃꯆꯤꯟ ꯊꯤꯕꯗ ꯇꯔꯥꯋꯤ ꯅꯃꯥꯖ ꯁꯣꯜꯂꯕꯗꯤ ꯑꯜꯂꯥꯍꯅ ꯍꯥꯏꯒꯅꯤ ꯕꯟꯗꯥ ꯅꯪ ꯆꯪꯉꯣ ꯃꯦꯋꯥ ꯎꯍꯩ ꯖꯅꯠꯇꯒꯤ ꯉꯝꯕ ꯃꯈꯩ ꯏꯔꯨꯖꯔꯣ ꯑꯗꯨꯒ ꯁꯜꯁꯕꯤꯜꯗ ꯊꯛꯑꯣ ꯑꯕꯦ ꯀꯧꯁꯟ ꯅꯪꯒꯤ ꯃꯄꯨꯅꯤ ꯏꯃꯥ ꯏꯄꯦꯝꯃ ꯃꯊꯪꯗ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯃꯥꯅ ꯍꯥꯏꯔꯤꯁꯤ ꯃꯈꯥ ꯑꯔꯣꯏꯕꯗ ꯃꯥꯅ ꯁꯨꯃꯥꯏꯅ ꯄꯜꯂꯤ ꯀꯔꯤꯅ ꯎꯂꯨꯃꯥꯒꯤ ꯀꯔꯥꯃ ꯏꯄꯥ ꯏꯄꯜ
इमा इंदोल इचे इचल कलिमा भाई पुनमक ओजा फरजनी तरावी सुनते मो कैदानी है खंगनरे तरावी नमाज की कानब कयागुम्बा लई कना सिंग अदुदी इबुंगो नुसीबगी हदीस अमा खंगनजबनी मसिगी कानब चावरबा सवाब की दौलत असी अवाब खजितंग खमिनरगा नुमित कुंथ्रानी की सवाब असी मपुंग फाना फमिनसी हाइबदी नुमित कुंथ्रानी मचिन थीबसी यामिनसी यामनी मन हरसी चिने अल्लाहना सवाब की मतिक मसान पिबिसनु हारी मागी mana nijari magi sawab ni nijari mi adu khoi machine thi buni sine khoi hadisina Quran amasung hadis ta Allah Rasul na hayam da pot ma mana hajal laga mayam da mana mi matung inaba mayam gumra hinaba mana gumra hinaba lana lamjin na ngai mana yam saun nam tham to biri sigi maulana sina sigi maulana na sina hajik lo thoriba lai se kai dign hab kanda khoi English ta su lai bani the delight of the preachers na aduga amana the durat nashihin hadi the delight of the preachers durat nashihin adi sumain la rikhral lai hai bla riksing asi aikoina thengana su thena krabani masi agi maudu simjin sajin ma hakta ibani aduga agi simjin sajin ba maudu adagi daif hadis ke yan nargoni ibn like ni masi sidai lo thorak pun hai ta aikoina madugi अखोई हार अखोई लाइक अमा पाब तम मुसलमान और मो तारगदी हारिब लाइक असी इस्लाम की बेवते इब्रा असेंब्रा नमथाकला ओइदबरा येंगदबनेब असी मौलाना असिना अदुगुंबा करिगुंबा मंगोंदा मसादा सिक्योरिटी की ओइबा अदगी अनिसुबदा महाकी रिस्पांसिबिलिटी ओइबा अलिम मोइना मदु मंगोंदा सुयो याउद्रे महान हेक्ता शेयर तौरकपने बसे माहोगी अलिमदा खोगी ब्लाइंड फॉलोइंग तौबनिना अखोगी इमाम मद ब्लाइंडली फॉलो तौबनिना गैर मुकलिद ओइदबनिना मुकलिद ओइबनिना मुकलिद ओइबगी दोसाने बसे अदुना लेडिबा आइन हाइजनिंगबदी अखोगी मुसलमान भाई सिंगदा अखोगी टुपी उपा कोई खाकपा मौलाना काइन ममिंग पन्थदी मन हाइबखुदि लोइ जुमेन सटपा अदु मखोइदे मखदि मसी यामना चावबा मांगजबा मनी अदुगा मुसलमान सिंगबु लाना लमजिंगबदा मकोक ओइरिबा मौलाना रफी नक्शबंदिया से मणिपुर लेरिबा अलिम उलमा सिन मुक्तिसिना कौखटलगा मसी महाकपु सेंदोहनगदबनी मरमदि कन हबकंदा मसी मान सर्कुलेट तौखरबनिना मियाम मामांगदा मियाम मांग थोक मान लान जखरे हायम थोए अद अमना करिगुम हायन जे मान थोकतेन खलोने अद मणिपुर लेरिबा अलिम उलमा सिंगना मखोय माइथोंग कन नबदमक त होय होनब तारगदि मखोय अल्लाह गी दमक तम खमनते मसागी इज्जत थोलकपनी अद मखोय मसीगी दायित्व लौदो तारगदि मखोयना मियाम मान लान लमनिंग मखोय गुना पुनम पुबु ओइगनी पुनमक पु कंप्लीट तौबगी मांगोन कंप्लीट मागी टीचिंग दा मागी मतुंग इनबदा मागी बयान तौबदा कंप्लीट ओइबगी अनिसबा अमना तुंगिलिबा कांगबुसिंग असिसु वेनो गुमरा ओइगनी अदु गुना ओइगनी अदु दुजक तागनी अदुगा मसी कुरान मफमनी लीडर न डबल पनिशमेंट फंगनी फॉलोवर न सिंगल पनिशमेंट फंगनी अदुबु सिंगल पनिशमेंट फंगबदन हराव नय कैसे ओइथि बदि मानदि गन कन पुनमक प्रोजेक्ट तागदरसे अदन लमहांग हनबा सेमत अखोई कन बिबोसनो अखोई दुआ तौजके अदुगा अमन अखोई इसा मुसलमान अम ओरबनिना माइ मिट खोंग खुट लौसिंग ज्ञान लोइना पिरबनिना इसा इसाना खंगबा हाइबसे आलिम सिंग खक्तगी नतना इसा इसाना सु इथौदांग ओइदबनि मोइन हारिदि काय चुम्मि काय खंगे हाइबसे थीबा खंबगी मथौदांगनि हंग मोइदे हंगोस मथौदांगनि काय यावरि हाइबदो अदो आलिम अम ओइब तारगदि आइन हाइजनिंगदि सनत पाइबो तारगदि सनति मतुंगिना डिग्री लेना ऑथेंटिक लेना वादो ngangadobani ada mana sida hari positi larik amada yawre ne heta mana ngangthor positi masafa ba madudi moi like tin tamaktre haibane ba madur hadta moi tamaktre haibane maulana phangisi kamai phangi haiba wangam laeba airi sahi tara kun ai table chokki de phamma ke kuan hadise paeba kana gomna larik am quran amso hadis ki ki wafam ni hadina bayan tar makanda aina si khandopam ba kokta mana hari posti quran yawi ontra yawde mana hadis yawi ontra yawde mana Allah Rasul haram minut haram da habse isana khadum ngam ba ai sahi kun sahi tara khakta enough ne ba aduda makhoina si khandop ngamdana hektama moi aran mase circulate taw habse ngam masi laibak thi bane ba aduna wahangde moi ta sena moi si alim lai buhang ma lae ba sasen da ba alim la malana aseng dabra karmaina degree phangi mai buhangam lae ba hura degree phangi bra ta to degree phangi mai buhangam lae ba
ꯑꯗꯨꯅ ꯑꯃꯅ ꯀꯔꯤ ꯑꯗꯨꯒ ꯃꯥꯁꯤ ꯅꯛꯁꯕꯟꯗꯤꯌꯥꯒꯤ ꯃꯧꯂꯥꯅꯥꯅꯤ, ꯃꯨꯁꯂꯤꯝꯒꯤ ꯃꯧꯂꯥꯅꯥ ꯅꯠꯇꯦ꯫ ꯅꯛꯁꯕꯟꯗꯤꯌꯥ ꯁꯨꯐꯤꯖꯝ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯈꯪꯉꯤ, ꯕꯔꯦꯜꯕꯤ ꯁꯨꯐꯤꯖꯝ, ꯀꯗꯔꯤꯌꯥꯠ, ꯀꯥꯗꯤꯌꯥꯅꯤ ꯃꯣꯏ ꯑꯝꯇꯅꯤ, ꯃꯈꯣꯏꯒꯤ ꯑꯝꯇꯅꯤ ꯍꯥꯏꯕ ꯑꯔꯊꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯃꯈꯣꯏꯒꯤ ꯑꯀꯤꯗꯥꯁꯤ ꯑꯗꯨꯝ ꯑꯥꯔꯒꯨꯃꯦꯟꯁꯤ ꯂꯣꯏꯅ ꯃꯥꯟꯅꯩ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯥꯗꯤꯌꯥꯅꯤꯁꯤ ꯆꯩꯔꯨꯆꯣ, ꯃꯈꯣꯏꯒꯤ ꯁꯞꯄꯣꯔꯠꯁꯦ ꯑꯌꯥꯝꯕꯅ ꯅꯛꯁꯕꯟꯗꯤꯌꯥ ꯁꯨꯐꯤꯗꯒꯤ, ꯕꯔꯦꯜꯕꯤꯗꯒꯤ ꯃꯣꯏ ꯁꯞꯄꯣꯔꯠ ꯂꯧꯈꯠꯂꯛꯀꯅꯤ, ꯃꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯏꯔꯤꯕꯁꯤꯡꯗꯤ ꯂꯧꯈꯠꯂꯛꯀꯅꯤ, ꯃꯈꯣꯏꯒꯤ ꯔꯤꯖꯅꯤꯡꯗꯨ ꯃꯣꯏ ꯂꯧꯈꯠꯂꯛꯀꯅꯤ, ꯃꯈꯣꯏꯒ ꯃꯥꯟꯅꯕꯅꯤꯅ꯫ ꯑꯗ ꯑꯩꯒꯤ ꯀꯌꯥꯃꯨꯛ ꯊꯦꯡꯅꯈ꯭ꯔꯦ, ꯀꯌꯥ ꯉꯁꯤ ꯆꯍꯤ 10 10ꯒꯤ ꯐꯝꯃꯤꯟꯅꯗꯅ ꯀꯌꯥ ꯑꯃ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯥꯟꯗ ꯑꯩꯒꯤ ꯏꯁꯥꯗ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯕꯗꯨꯅꯤ ꯍꯥꯏꯖꯔꯤꯁꯦ꯫ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯃꯧꯂꯥꯅꯥ ꯔꯐꯤꯗꯨꯟ ꯅꯛꯁꯕꯟꯗꯤꯌꯥꯅ ꯅꯨꯃꯤꯠ 30ꯅꯤ ꯔꯣꯖꯥꯒꯤ, ꯃꯥꯅ 30ꯅꯤ ꯅꯣꯡꯃꯒꯤ ꯁꯋꯥꯕ 30ꯅ ꯄꯨꯊꯣꯔꯛꯏꯁꯦ ꯒꯨꯅꯥ 30ꯅꯤ꯫ ꯃꯁꯤ ꯒꯨꯅꯥ 30 ꯑꯁꯤ ꯁꯤꯌꯔ ꯇꯧꯕꯤꯒꯅꯨ, ꯒꯨꯅꯥ ꯄꯨꯃꯤꯟꯅꯔꯣꯏꯁꯤ, ꯏꯁꯂꯥꯝꯗꯒꯤ ꯃꯌꯥꯝꯕꯨ ꯆꯤꯡꯊꯣꯛꯅꯔꯣꯏꯁꯤ, ꯃꯥꯡꯍꯟꯕꯤꯔꯣꯏꯁꯤ, ꯑꯗꯨꯒ ꯑꯜꯂꯥꯍ ꯔꯁꯨꯜꯅ ꯍꯥꯏꯗꯕ ꯄꯣꯠ ꯑꯃ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯣꯏꯁꯤ꯫ ꯑꯜꯂꯥꯍ ꯔꯁꯨꯜꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤꯅ, ꯑꯩꯅ ꯍꯥꯏꯗꯕ ꯄꯣꯠ ꯑꯃ ꯀꯅꯥꯒꯨꯝꯕꯅ ꯍꯥꯏꯔꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤꯁꯨ ꯖꯍꯟꯅꯝꯗ ꯃꯐꯝ ꯑꯃ ꯐꯪꯕ ꯑꯣꯏꯁꯅꯨ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯜꯂꯥꯍ ꯔꯁꯨꯜꯅ ꯁꯍꯤꯍ ꯕꯨꯈꯥꯔꯤꯗ ꯌꯥꯎꯔ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯅ ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯀꯟꯅꯤꯡꯕꯒꯤꯅꯤ ꯑꯩꯅ ꯉꯁꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯁꯦ꯫ ꯑꯩ ꯌꯥꯝ ꯍꯩꯖꯩ ꯁꯦꯝꯕ ꯅꯠꯇꯦ, ꯑꯩꯅ ꯃꯨꯁꯜꯃꯥꯟ ꯍꯥꯏꯕ ꯅꯨꯡꯁꯤꯕꯒꯤ, ꯑꯩꯅ ꯑꯁꯦꯡꯕꯗꯣ ꯈꯪꯍꯟꯅꯤꯡꯕꯒꯤꯅꯤ꯫ ꯑꯗꯣ ꯑꯩꯅꯁꯨ ꯆꯦꯂꯦꯟꯖ ꯇꯧꯕ ꯉꯝꯃꯤ ꯃꯧꯂꯥꯅꯥꯁꯤꯗ, ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯍꯥꯏꯕꯁꯦ ꯑꯆꯨꯝꯕꯅꯤ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯊꯣꯛꯄꯤꯔꯛꯑꯣ, ꯑꯩ ꯉꯥꯡꯃꯤꯟꯅꯔꯁꯤ꯫ ꯅꯠꯇ꯭ꯔꯒꯅ ꯃꯅꯤꯄꯨꯔ ꯃꯨꯐꯇꯤꯁꯤꯡꯁꯤꯅ ꯃꯥꯅ ꯇꯧꯔꯤꯕ ꯑꯁꯤꯗ ꯊꯤꯡꯗꯕ ꯇꯥꯔꯒꯗꯤ ꯃꯥꯕꯨ ꯀꯟꯈꯠꯂꯦ, ꯃꯅꯨꯡꯗ ꯃꯥꯕꯨ ꯁꯧꯒꯠꯂꯦ, ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯌꯥꯝ ꯂꯥꯟ ꯂꯝꯖꯤꯡꯕꯁꯦ ꯃꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯅꯤ꯫ ꯑꯗꯣ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯃꯌꯥꯝꯕꯨ ꯍꯦꯟꯕ ꯍꯦꯟꯗꯕꯅ ꯐꯥꯔ ꯂꯝꯕꯤꯗ ꯂꯝꯈꯥꯡꯗ ꯋꯥꯔꯛꯄꯩ ꯃꯍꯨꯠꯇ, ꯀꯣꯛ ꯈꯨꯗꯩ ꯍꯥꯞꯇꯕꯅ ꯋꯥꯔꯛꯄꯩ ꯃꯍꯨꯠꯇ, ꯑꯗꯒꯤ ꯒꯩꯔꯅ ꯏꯁꯂꯥꯝ ꯆꯩꯔꯛꯇꯕꯒꯤ ꯃꯣꯏꯅ ꯄ꯭ꯂꯦ ꯀꯥꯔꯠ ꯄꯥꯏꯔꯒ ꯃꯌꯥꯝ ꯂꯝꯕꯤ ꯊꯣꯔꯣꯛꯇ ꯑꯩꯈꯣꯏ ꯙꯔꯅꯥ ꯇꯧꯕꯒꯤ ꯃꯍꯨꯠꯇ, ꯑꯁꯤꯒꯨꯝꯕ ꯑꯂꯤꯝ ꯑꯨꯂꯃꯥꯁꯤꯡꯁꯤꯅ ꯑꯔꯥꯟꯕ ꯁꯟꯗꯣꯛꯏꯁꯦ ꯑꯁꯤ ꯍꯥꯟꯅ ꯇꯧꯒꯗꯕꯅꯤ꯫ ꯃꯔꯝꯗꯤ ꯃꯅꯨꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯁꯦ, ꯃꯄꯥꯟꯒꯤ ꯅꯠꯇꯦ꯫ ꯒꯩꯔꯅ ꯍꯥꯏꯔꯛꯄꯗꯨꯗꯤ ꯃꯥ ꯒꯩꯔꯅ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ, ꯗꯔꯀꯥꯔ ꯂꯩꯇꯦ꯫ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇꯒꯤ ꯊꯣꯛꯂꯛꯑꯒ ꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯉꯥꯡꯉꯤꯁꯦ, ꯔꯁꯨꯜꯒꯤ ꯃꯥꯌꯣꯛꯇ ꯉꯥꯡꯉꯤꯁꯦ, ꯑꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯟꯅ ꯊꯤꯡꯒꯗꯕꯗꯤ, ꯑꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯟꯅ ꯐꯤꯠꯅꯥꯅꯤ, ꯑꯆꯧꯕ ꯐꯤꯠꯅꯥꯅꯤ ꯃꯁꯤ ꯍꯥꯟꯅ ꯃꯨꯊꯠꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯑꯦꯇꯦꯟꯁꯟ ꯄꯤꯔꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯑꯃꯁꯨꯡ ꯑꯂꯤꯝ ꯑꯨꯂꯃꯥꯗ, ꯍꯥꯏꯔꯤꯕ ꯃꯧꯂꯥꯅꯥ ꯑꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯃꯥ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ, ꯐꯤꯠꯅꯥ ꯁꯟꯗꯣꯛꯄ ꯊꯤꯡꯕꯤꯌꯨ, ꯙꯔꯃ ꯃꯥꯡꯊꯣꯛꯄꯤꯒꯅꯨ, ꯑꯃꯁꯨꯡ ꯄ꯭ꯔꯖꯥ ꯏꯆꯝ ꯆꯝꯕꯁꯤꯡꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯕꯤꯒꯅꯨ ꯃꯥꯒꯤ ꯃꯧꯂꯥꯅꯥ ꯍꯥꯏꯕ ꯃꯤꯡꯊꯣꯟ ꯑꯗꯨꯗꯒꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫